ꯃꯄꯥꯏꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗꯈꯩ ꯆꯠꯈꯤꯕ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯅꯃꯥꯗꯣ ꯂꯧꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨꯅꯅꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯐꯠꯇꯦ ꯑꯅꯤꯃꯛ ꯐꯠꯇꯦ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯩ ꯆꯠꯀꯦꯁꯨ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯅꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯒꯤꯇꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯇꯣꯛꯄꯤꯔꯣ ꯑꯉꯥꯡꯅ ꯉꯥꯏꯍꯥꯛ ꯄꯉꯥꯡ ꯉꯥꯡꯖꯕꯁꯤꯕꯨ ꯇꯞꯊꯕꯤꯔꯣꯁꯦ ꯍꯣꯔꯦꯟ ꯐꯖꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯏꯆꯥꯗ ꯍꯦꯛ ꯇꯠꯇꯅ ꯍꯥꯏꯕ ꯅꯃꯥ ꯂꯧꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡꯗ ꯍꯥꯏꯕꯤꯒꯅꯨ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯃꯅꯤ ꯁꯥꯎꯅ ꯃꯇꯧꯁꯤꯅ ꯍꯥꯏꯍꯟꯕꯅꯤꯅꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯣꯝꯗ ꯁꯅꯥꯂꯦꯝꯕ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯦꯂꯦꯛꯁ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯦꯂꯦꯛꯁ ꯇꯥꯕ꯭ꯔꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥ ꯒꯣꯝꯇꯤ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯁꯅꯥꯂꯦꯝꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯅꯪꯒꯤ ꯃꯔꯨꯞ ꯏꯔꯨꯖꯍꯧꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯁꯅꯥꯂꯦꯝꯕꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯒꯣꯝꯇꯤꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯅꯪꯕꯨ ꯊꯕꯛꯇꯨꯕꯨ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯗ꯭ꯔꯕꯣ ꯁꯅꯥꯂꯦꯝꯕ ꯇꯞꯂꯞꯅ ꯍꯣꯏ ꯏꯃꯥ ꯇꯧꯗ꯭ꯔꯦ ꯒꯣꯝꯇꯤꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏ ꯕꯕꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯍꯥꯏꯒꯗ꯭ꯔꯣ ꯏꯆꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯃꯥꯁꯨ ꯄꯪꯃꯟꯕꯩꯅꯤ ꯃꯥꯅ ꯉꯁꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯁꯦ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯄꯨꯍꯣꯏꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏ ꯅꯪꯕꯨ ꯀꯩꯁꯥꯝꯄꯥꯠ ꯄꯨꯄꯨꯍꯣꯏꯗꯒ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕꯣ ꯁꯅꯥꯂꯦꯝꯕꯗꯤ ꯒꯣꯝꯇꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯟꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯏꯃꯨꯡꯗꯒꯤ ꯑꯦꯂꯦꯛꯁꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯃꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯁꯨ ꯈꯔꯗꯤ ꯇꯥꯍꯧꯏ ꯑꯦꯂꯦꯛꯁꯅ ꯏꯃꯥ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯕ ꯚꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯁꯅꯥꯂꯦꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥꯅ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯅꯪ ꯂꯣꯏꯔꯕꯣ ꯆꯠꯂꯁꯤꯔꯥ ꯁꯅꯥꯂꯦꯝꯕꯕꯨ ꯃꯨꯟꯅ ꯈꯪꯕ ꯑꯦꯂꯦꯛꯁꯅ ꯁꯅꯥꯂꯦꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯦꯂꯦꯛꯁ ꯇꯞꯂꯞꯅ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯁꯅꯥꯂꯦꯝꯕ ꯒꯣꯝꯇꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯒꯣꯝꯇꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯦꯡꯅ ꯃꯝꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯁꯅꯥꯂꯦꯝꯕ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯊꯣꯛꯂꯛꯏ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯣ ꯃꯥꯡꯉꯣ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯑꯅꯤꯗꯨꯃꯗꯤ ꯄꯤꯔꯥꯡꯇꯅ ꯂꯩꯇꯦꯡ ꯑꯣꯏꯒꯦ ꯈꯟꯕꯔꯥ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯃꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯈꯩ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯂꯝꯕ ꯂꯝꯍꯦꯜꯂꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯞ ꯇꯥꯔꯛꯏ ꯇꯥꯖꯁꯅꯨ ꯄꯤꯔꯥꯡ ꯅꯪꯁꯨ ꯇꯩꯊꯣꯛꯄꯤꯅꯕ ꯊꯦꯝꯖꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯕ꯭ꯔꯥ ꯁꯅꯥꯂꯦꯝꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯀꯦ ꯈꯜꯂꯨꯗ꯭ꯔꯦ ꯑꯦꯂꯦꯛꯁ ꯑꯃꯨꯛꯀꯁꯨ ꯚꯥꯏ ꯑꯩ ꯂꯥꯜꯂꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯒꯥꯔꯤꯗꯣ ꯑꯩ ꯇꯧꯒꯦꯁꯦ ꯈꯥꯝꯃꯨ ꯁꯅꯥꯂꯦꯝꯕ ꯋꯥꯊꯤ ꯉꯥꯡ ꯅꯪꯅꯁꯨ ꯀꯅꯥꯅꯁꯨ ꯂꯥꯟꯗꯦ ꯏꯃꯥꯅꯁꯨ ꯑꯩ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯊꯧꯒꯦ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯣꯡꯉꯨ ꯑꯦꯂꯦꯛꯁꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯒꯤꯔꯥ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯕ ꯇꯨꯡꯗ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯚꯥꯏ ꯉꯁꯤꯗꯤ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯁꯅꯥꯂꯦꯝꯕ ꯈꯪꯗꯦ ꯊꯧꯕ ꯌꯥꯕ ꯈꯔ ꯊꯧꯈꯤꯒꯦ ꯄꯟꯊꯨꯡꯐꯝ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇꯦ ꯚꯥꯏ ꯑꯦꯂꯦꯛꯁꯅ ꯌꯥꯔꯦꯕ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ ꯑꯗꯣ ꯉꯁꯤꯗ ꯍꯤꯗꯥꯛ ꯊꯥꯅꯨꯀꯣ ꯅꯪ ꯅꯁꯥꯗ ꯌꯥꯝ ꯁꯣꯛꯆꯜꯂꯦꯕ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯁꯅꯥꯂꯦꯝꯕ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯇꯞꯅ ꯃꯆꯥ ꯑꯕꯦꯝꯗꯣ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯑꯩꯉꯣꯟꯗ ꯁꯅꯥꯂꯦꯝꯕ ꯌꯥꯝ ꯊꯧꯁꯥꯗꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ ꯑꯦꯂꯦꯛꯁꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯝꯇ ꯁꯤꯜꯂꯣ ꯍꯥꯏꯔꯛꯑꯦ
ꯁꯅꯥ ꯂꯦꯝꯕ ꯑꯩꯒꯤ ꯆꯝꯖꯔꯕ ꯊꯃꯣꯏꯁꯤꯕꯨ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯑꯍꯦꯟꯕ ꯄꯥꯝꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯗ꯭ꯔꯅꯦ ꯚꯥꯏ? ꯑꯦꯂꯦꯛꯁꯅ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯅꯪ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯕ ꯇꯧꯔꯁꯦ, ꯃꯆꯥ ꯕꯦꯝ ꯅꯠꯇꯕ ꯑꯃ. ꯅꯨꯄꯤ? ꯇꯥꯏꯕꯪꯁꯤꯗ ꯅꯨꯄꯤꯃꯨꯛ ꯀꯤꯕ ꯑꯅꯤ ꯁꯨꯗꯦ ꯑꯩꯅ. ꯑꯩ ꯇꯁꯦꯡꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯀꯤꯖꯩ. ꯑꯦꯂꯦꯛꯁꯅ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ. ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯗꯨꯝꯕ ꯅꯠꯇꯦ. ꯑꯃꯔꯣꯝꯗ ꯌꯦꯡꯉꯨ, ꯃꯃꯥꯒꯤ ꯇꯥꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕꯅꯤ. ꯅꯪꯅꯗ ꯂꯥꯏꯊꯣꯛꯄꯅꯤ. ꯁꯅꯥ ꯂꯦꯝꯕ ꯚꯥꯏ, ꯑꯩꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯗꯨꯛ ꯋꯥꯔꯧꯕꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯣꯏꯅꯖꯕꯅꯤ, ꯅꯤꯡꯉꯥꯏ ꯑꯗꯨꯛ ꯇꯧꯖꯕꯅꯤ. ꯑꯩꯒꯤ ꯏꯐꯝꯗ ꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯕ ꯂꯩꯇꯦ. ꯏꯃꯥꯒꯤ ꯏꯃꯥ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯑꯦꯂꯦꯛꯁ? ꯑꯦꯂꯦꯛꯁꯅ ꯃꯥꯂꯦꯝꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦꯅꯦ ꯚꯥꯏ? ꯃꯃꯥꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕꯅ ꯉꯁꯤꯗꯤ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏ. ꯅꯪ ꯐꯅ ꯁꯥꯎꯅꯤꯡꯂꯁꯨ ꯃꯃꯥꯕꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯃꯃꯥꯗꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ. ꯑꯗꯨꯒ ꯑꯦꯂꯦꯛꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯁꯅꯥ ꯂꯦꯝꯕ, ꯋꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤꯔ ꯚꯥꯏ? ꯑꯦꯂꯦꯛꯁꯁꯨ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ. ꯐꯔꯦ, ꯂꯦꯞꯄꯁꯤ. ꯑꯩ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯁꯅꯥ ꯂꯦꯝꯕꯁꯨ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯕ ꯍꯧꯏ. ꯑꯁꯨꯝ ꯐꯅ ꯀꯨꯏꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯈꯔ ꯑꯗꯨꯛ ꯂꯥꯞꯊꯣꯔꯛꯂꯦ. ꯑꯦꯂꯦꯛꯁ ꯌꯥꯝ ꯇꯞꯂꯞꯅ, ꯀꯥꯏꯐꯥꯎ ꯆꯠꯈꯤꯁꯦ ꯍꯥꯏꯅꯣ? ꯐꯅꯗꯤ ꯂꯥꯞꯄꯦ. ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕꯗ ꯑꯃꯨꯛ ꯊꯦꯡꯅꯤꯀꯣ? ꯁꯅꯥ ꯂꯦꯝꯕ ꯆꯤꯝꯕꯥꯜꯗꯨ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯌꯥꯇꯣꯟ ꯎꯔꯞ ꯇꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯐꯂꯞ ꯐꯂꯞ ꯑꯦꯂꯦꯛꯁꯇ ꯌꯦꯡꯗꯨꯅ, ꯋꯥꯔꯕ ꯅꯪꯕꯣ? ꯆꯥꯛꯀ ꯂꯥꯝꯃꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ, ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯔꯤꯕꯅꯤ ꯊꯃꯣꯏꯁꯦ. ꯈꯔ ꯂꯩꯇꯥꯅꯕ. ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅꯤꯡꯉꯦ ꯑꯩ. ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯚꯥꯏ. ꯑꯦꯂꯦꯛꯁꯅ ꯁꯅꯥ ꯂꯦꯝꯕꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯂꯥꯝꯗꯦꯗ. ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦ. ꯑꯩꯈꯣꯏ ꯅꯦ ꯍꯣꯏꯗ ꯑꯣꯏꯅ ꯆꯪꯉꯨꯔꯁꯤꯔꯥ? ꯁꯅꯥ ꯂꯦꯝꯕ ꯑꯣ, ꯅꯦꯅꯦ ꯔꯤꯅꯥ ꯍꯣꯏꯗꯔꯣ? ꯌꯥꯏꯌꯦ, ꯑꯗꯨꯅ ꯐꯔꯅꯤ, ꯆꯪꯉꯨꯔꯁꯦ. ꯑꯗꯣ ꯅꯪ ꯑꯃꯨꯛ ꯊꯧꯔꯨ ꯂꯥꯛꯑꯣ ꯒꯥꯔꯤꯁꯦ. ꯋꯥꯔꯦ ꯑꯩ. ꯑꯦꯂꯦꯛꯁ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ, ꯉꯁꯥꯏꯈꯩ ꯆꯣꯏꯇꯪ ꯄꯥꯇꯪ ꯉꯥꯡꯕꯗꯗꯤ ꯕꯦꯠ ꯁꯥꯕꯗꯗꯤ ꯋꯥꯔꯝꯃꯣꯏꯅꯦ ꯅꯪ? ꯁꯅꯥ ꯂꯦꯝꯕ ꯅꯣꯛꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯨꯝꯊꯗꯨꯅ ꯑꯦꯂꯦꯛꯁꯀꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩ. ꯑꯦꯂꯦꯛꯁꯁꯨ ꯑꯃꯨꯛ ꯁꯥꯎꯔꯪꯅꯅ ꯀꯨꯝꯊꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯂꯣꯝꯗ ꯐꯝꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯧꯔꯕ ꯇꯨꯡꯗ ꯑꯦꯂꯦꯛꯁꯀꯤ ꯃꯅꯦ ꯔꯤꯅꯥ ꯍꯣꯏꯒꯤ ꯈꯨꯡꯒꯪꯗꯨ ꯌꯧꯔꯦ. ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯕ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯗꯨꯅ ꯃꯁꯥꯗꯨ ꯀꯨꯏꯅ ꯒꯥꯔꯤ ꯇꯣꯡꯉꯨꯕꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯑꯋꯥꯕꯗꯨ ꯈꯥꯡꯉꯤ. ꯑꯦꯂꯦꯛꯁ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ. ꯍꯜꯂꯣ, ꯅꯦꯌꯥꯏ, ꯑꯩꯅꯦ. ꯑꯩꯗꯣ ꯅꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯩꯔꯦ. ꯅꯦꯌꯥꯏ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ? ꯆꯥꯛ ꯈꯔ ꯂꯥꯡꯈꯠꯂꯝꯃꯣ. ꯍꯣꯏ, ꯁꯅꯥ ꯂꯦꯝꯕꯒ ꯑꯩꯈꯣꯏꯅꯤꯅꯦ. ꯆꯪꯉꯛꯑꯒꯦ. ꯊꯝꯃꯒꯦ. ꯑꯦꯂꯦꯛꯁ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥ ꯂꯦꯝꯕꯗ ꯌꯦꯡꯉꯛꯏ. ꯁꯅꯥ ꯂꯦꯝꯕꯗꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨ ꯈꯥꯡꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯆꯤ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯐꯝꯃꯤ. ꯑꯦꯂꯦꯛꯁꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯩ. ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯅꯅ, ꯚꯥꯏ, ꯆꯠꯂꯁꯤꯔꯥ? ꯁꯅꯥ ꯂꯦꯝꯕ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ. ꯃꯥ ꯋꯥ ꯉꯥꯡꯂꯛꯇꯦ. ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ. ꯃꯤꯀꯨꯞꯇꯨꯒꯤ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯊꯃꯣꯏꯗꯨꯅ ꯃꯤꯀꯨꯞꯇꯨꯗ ꯀꯔꯤꯕꯨ ꯐꯥꯎꯕꯒꯦ? ꯈꯪꯕ ꯉꯝꯗꯦ ꯀꯅꯥꯅꯁꯨ ꯁꯅꯥ ꯂꯦꯝꯕꯒꯤ ꯃꯇꯧꯁꯦ. ꯑꯦꯂꯦꯛꯁꯁꯨ ꯁꯅꯥ ꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯐꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯁꯅꯥ ꯂꯦꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯃꯍꯧꯁꯥ ꯏꯃꯥꯅ ꯄꯤꯊꯣꯔꯛꯄ ꯈꯨꯠꯁꯦꯝꯒꯤ ꯐꯖꯕ ꯌꯥꯎꯗꯅ ꯅꯤꯡꯊꯤꯔꯕ ꯃꯐꯝꯗꯨꯕꯨ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ. ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯌꯥꯝ ꯇꯞꯅ ꯁꯣꯜꯂꯤ. ꯃꯐꯝꯁꯤꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ.
ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯕꯨ ꯃꯐꯝꯁꯤꯒꯤ ꯐꯖꯕꯅ ꯊꯦꯝꯕꯤꯔꯦ꯫ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯇꯞꯅ, ꯀꯩꯅꯣ ꯃꯔꯨ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ? ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ? ꯏꯝꯐꯥꯜꯗ ꯉꯥꯎꯕꯅ ꯉꯥꯎꯕꯅꯤ, ꯁꯤꯗꯤ ꯃꯤꯒꯤ ꯃꯔꯝꯅꯤ. ꯁ꯭ꯋꯥꯏꯗꯒ ꯑꯃꯨꯛ ꯉꯥꯎꯔꯛꯀꯅꯨꯀꯣ, ꯑꯩ ꯅꯪ ꯁꯦꯟꯅꯕ ꯉꯝꯃꯣꯏ꯫ ꯁꯅꯥꯂꯦꯝꯕ ꯐꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯑꯦꯂꯦꯛꯁꯁꯨ ꯁꯅꯥꯂꯦꯝꯕꯒ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯦꯂꯦꯛꯁꯅ, ꯁꯨꯃꯥꯏ ꯁꯨꯝ ꯉꯥꯎꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯃ ꯌꯦꯡꯈ꯭ꯔꯁꯦ, ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯕꯅꯤ꯫ ꯁꯅꯥꯂꯦꯝꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯕꯤ ꯃꯥꯁꯨ ꯂꯥꯎꯔꯛꯏ꯫ ꯅꯪ ꯌꯦꯡꯅꯤꯡꯉꯒ ꯌꯦꯡꯖꯧꯋꯣ, ꯑꯩꯗꯤ ꯂꯋꯥꯏ ꯅꯨꯄꯤ ꯄꯥꯝꯗꯦ꯫ ꯀꯛꯏ ꯆꯨꯕꯤꯁꯤꯡꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯑꯃ ꯈꯜꯂꯣ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯂꯥꯏꯖꯗꯨ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕ ꯑꯗꯨ ꯁꯠ ꯂꯦꯞꯄꯒ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯟꯅꯐꯥꯎ ꯌꯦꯡꯗꯅ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯦꯂꯦꯛꯁꯇꯤ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯧꯐꯝ ꯈꯪꯗ ꯃꯥꯁꯨ ꯒꯥꯔꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯣꯅꯣ ꯆꯨꯕ ꯅꯪ, ꯑꯉꯥꯎꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯁꯅꯥꯂꯦꯝꯕ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯖꯦ? ꯀꯛꯏ ꯆꯨꯏꯕꯨ ꯆꯨꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯑꯦꯂꯦꯛꯁ ꯆꯥꯎꯅ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯪ. ꯏꯅꯦ ꯍꯣꯏꯗꯒꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯨꯝꯗ ꯆꯠꯂꯁꯤꯀꯣ꯫ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯂꯦꯛꯁꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯁꯣꯝꯗ ꯃꯆꯤꯟꯒ ꯄꯩꯔꯒ ꯃꯣꯏꯅ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨ ꯌꯦꯡꯗꯨꯅ, ꯃꯁꯛꯅꯤ ꯀꯥꯏꯅ ꯇꯥꯃꯤꯜꯒꯤ ꯄꯦꯠ ꯍꯅꯨꯕ ꯍꯦꯛ ꯃꯥꯜꯂꯗꯅ, ꯃꯤꯒꯁꯨ ꯎꯁꯤꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯖꯗꯦ ꯅꯣꯏ ꯏꯝꯐꯥꯜꯒꯤ ꯃꯤꯁꯤꯡꯁꯦ, ꯀꯞꯅ ꯃꯔꯣꯜ ꯑꯃ ꯇꯧꯖꯔꯤꯕ꯫ ꯑꯦꯂꯦꯛꯁꯀ ꯁꯅꯥꯂꯦꯝꯕꯒ ꯆꯪꯂꯛꯄꯗ ꯃꯅꯦ ꯔꯤꯅꯥꯅ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯕ ꯂꯣꯏꯔꯝꯂꯦ꯫ ꯑꯅꯤꯗꯨ ꯎꯕꯗ ꯃꯅꯦ ꯔꯤꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ, ꯏꯅꯦꯅ ꯆꯥꯛ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯑꯗꯣ? ꯍꯟꯕꯗꯁꯨ ꯊꯦꯡꯉꯅꯤ, ꯉꯁꯤ ꯂꯦꯛꯑꯒ ꯍꯌꯦꯡ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯣ꯫ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯅꯌꯥꯏ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯦꯂꯦꯛꯁꯅ, ꯏꯅꯦ ꯉꯝꯃꯔꯣꯏ, ꯑꯩ ꯂꯦꯞꯄꯒ ꯁꯤꯗ ꯃꯤ ꯑꯉꯥꯎꯕ ꯑꯃ ꯏꯊꯟꯇ ꯁꯦꯟꯅꯕ ꯑꯩ ꯉꯝꯖꯔꯣꯏ꯫ ꯑꯦꯂꯦꯛꯁ ꯃꯅꯦꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯅꯌꯥꯏ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯦ, ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯔꯦ꯫ ꯀꯩ ꯌꯦꯟꯁꯥꯡꯕꯨ ꯊꯣꯡꯒꯦ? ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯟꯁꯥꯡꯕꯨꯗꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯉꯦ, ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯒ, ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫ ꯑꯦꯂꯦꯛꯁꯅ, ꯑꯁ, ꯍꯥꯎꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝꯕ ꯍꯧꯏ꯫ ꯁꯅꯥꯂꯦꯝꯕꯅ, ꯅꯌꯥꯏ ꯍꯣꯏ ꯆꯥꯔꯕꯣ? ꯔꯤꯅꯥ, ꯆꯥꯔꯦ, ꯅꯣꯏ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯉꯟꯇꯥ ꯍꯦꯛ ꯆꯥꯊꯣꯛꯎꯔꯦ꯫ ꯑꯦꯂꯦꯛꯁꯇꯤ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯅꯥꯂꯦꯝꯕꯅ, ꯃꯥꯗꯣ ꯆꯥꯛꯇꯣ ꯇꯞꯅ ꯆꯥꯕꯤꯌꯨ, ꯑꯃꯨꯛ ꯐꯨꯟꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯔꯛꯇꯕꯩꯅꯣ ꯅꯪꯅ ꯉꯁꯤ ꯐꯨꯒꯠꯂꯤꯗꯣ? ꯑꯦꯂꯦꯛꯁ ꯆꯥꯛ ꯁꯥꯏꯅ, ꯅꯪꯗꯨ ꯇꯨꯃꯤꯟ ꯆꯥꯎ, ꯋꯥ ꯉꯥꯡꯉꯛꯀꯅꯨ, ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯑꯕ ꯉꯥꯛꯇꯅꯤ꯫ ꯇꯨꯝ ꯍꯧꯒꯠꯄꯒ ꯂꯥꯛꯑꯦ, ꯑꯗꯩ ꯌꯨꯝꯗ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯦ, ꯑꯗꯨꯒꯤ ꯂꯥꯝꯗꯅ ꯆꯥꯏꯅꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯤꯅꯥꯗꯤ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯤ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯔꯤꯅꯥ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯆꯥꯛ ꯆꯥꯔꯝꯕ ꯑꯦꯂꯦꯛꯁꯇꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯈꯣꯟꯖꯦꯜꯁꯤꯗꯤ ꯏꯪ ꯍꯦꯛ ꯂꯥꯎꯏꯃꯤ, ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯑꯗꯨꯃꯛ ꯀꯩꯝꯇ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯆꯥꯛ ꯆꯥꯏ꯫ ꯑꯦꯂꯦꯛꯁ ꯑꯃꯨꯛꯀꯁꯨ, ꯁꯅꯥ, ꯍꯧꯖꯤꯛꯀꯤꯗꯨ ꯇꯥꯗ꯭ꯔꯣ ꯅꯪ? ꯁꯅꯥꯂꯦꯝꯕ ꯍꯟꯗꯛꯁꯨ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯥꯏ꯫ ꯑꯦꯂꯦꯛꯁꯁꯨ ꯁꯅꯥꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯂꯥꯏꯖ, ꯀꯅꯥꯝꯇ ꯂꯩꯇꯖꯥꯠꯂꯣ ꯃꯣꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯪꯒꯣꯏꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯏꯉꯛ ꯉꯛꯅ, ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯇꯥꯃꯤꯜꯒꯤ ꯕꯦꯠ ꯃꯥꯟꯕ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯃꯥꯟꯈ꯭ꯔꯦꯗ꯫ ꯔꯤꯅꯥꯅ, ꯂꯥꯏꯖ ꯈꯪꯕꯣꯏ ꯀꯩꯕꯣꯏ, ꯏꯅꯦ, ꯅꯠꯇꯦ ꯃꯕꯣꯛ, ꯁꯦ ꯑꯩ ꯐꯅꯦꯛ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯃꯔꯨꯞꯀꯤ꯫ ꯀꯗꯥꯏ? ꯑꯣ, ꯐꯖꯔꯦ ꯃꯆꯨꯁꯤꯗꯤ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯀꯥꯈꯠꯂꯛꯈꯣ, ꯅꯪꯒꯤ ꯄꯩꯁꯥꯗꯨꯁꯨ ꯄꯨꯀꯣ, ꯑꯩ ꯂꯧꯊꯣꯛꯎꯈꯤꯒꯦ꯫ ꯌꯥꯔꯅꯤꯗ ꯃꯕꯣꯛ, ꯀꯥꯈꯠꯇ꯭ꯔꯁꯨ, ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒꯦ꯫ ꯍꯣꯏ, ꯑꯁꯤꯒꯤ ꯃꯣꯔꯥꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯗꯨꯗꯤ꯫ ꯔꯤꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯄꯩꯁꯥ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯦ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯔꯦꯁꯦ꯫ ꯂꯥꯏꯖ ꯄꯩꯁꯥꯗꯨ ꯍꯔꯥꯎꯅ ꯂꯧꯏ꯫ ꯃꯕꯣꯛ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫
Laija, amta ngaikhone. Laija chatkena mamai leithoambadu amuk fat onsenduna. Mabu kai haike. Nangbu yumda thabak lehobro. Ngasidi kemta lehodi mabo. Adudi nang aikhoigi thabak khara tawbirangera. Kai thabak na mabo aina ngamboyadi ai tawjage. Yam luba natteda faudi hunaba fause khara kapirangero. Mabokti khwang yadabani na ngamdre. Ichage awaman matik chana pinida. Laijadi harauna nofet ka tawraga. Hoi yaye mabo hauji dum khapamage. Hoi leramo adudi mabo imungdagi yangkok laktolukige ko. Faudi asom thangbada noi pabuna thamamlabani. Rinasu imungda amuk changkre. Laijadi harauna wakhalda khanjai. Asi mabokse mabuk yam phabani. Haurendi paisa myam phangani aidi. Asi hairaga Rinana hauzik pirakhiba paisado fanek machida chena kisilli. Laija nomi adumak fau leibaromda changsinduna lepi. Rinasu imungdagi thoklaktuna laijana leiribaromda changlaktuna. Se makse upsilo ahanbane sina fani nangko yetkesu yelo. Yarni mabo. Se hangoirunune lausilune natradi lokthuni amu. Laijasu Rinagi maongduda nokmi lauduna koketu yesilli. Marks amaga upsille loire mamaiga pictu pikpane arawa mamitu khak tarau pangduna thabak singdu tawba hawi. Mataudu ngahak Rinasu yenglamduna imungromda changkhre. Laijadu nofe tawduna thabak tubu tawhawri.